Bible na hai masi aigi wakhal natte masida hai aibu panganbiba Kristagi mapana aina khudingmak tawba ngami ai khudingmakki sem sare ai mayamga chap manai aigi isanupi singi marakta mahakki angang khawda chawthokpa ama leirami madu phanayamna chawthoklami madu lawthoknaba hotnabada mahakki ureter tube adu kakthatlami sahi ama mukti mahakna hospitalda checkup ki hangat handa adum tawrami mahakki bladder adu chawthokpadagi ngaihak leitana hospitalda chatnami mahakna surgery operation tawba adu tawdanaba phana hotnarami makhoina karigumba ama hekta tawba matamda mahakna maduna loiraboiningi aduga tawriba aduda chauna asa thamlami sina loira male haina nangna khalluraga karigumba ama thorakpa matamda mahakna aigi audio lyric ama kuidringaida parami madugi matungda mahakki masaga mari leinaba nungaitaba pot ama thoklaklami mahakna hairami mahakna lyric adu paraba matungda adugumba ado thoklakpa matamda ai ngamlaroida haina khanbagi mahutta mahakna hai mahakki ahanba wakhal ado aibu pangal hapiba Kristagi mapana aina pumnamak tawba ngamgani aina haibadi karigumba nangi wakhal ado nang nauthok handuna thamlabadi awaba kayadagi ngakthokpa ngamgani nungnangba haibasi nangna adum khange haina khallabadi adum nungnangduna leigani nangbu nungai handriba wakhal adu adum khanduna leyu madu nang nungnang ningdaba taragadi thabak chilhallu warep amalo yare ngasidagi aigi wakhal asi aina nauthok hangani kayamna kuigadabano ai khangde adubu masi wakhal asidagidi leithok lakpani ishwarna aigi nakanda leiri mahakna aigi damakta afaba thaurang amalai mahakki wahaina aigi wakhal mahakna nauthok hanbigani aingonda khwaidagi maru oiba pot adudi aikhoi khara ama ai hapta khudingi church chatli Joyce maduna yaroidro haina khanbaduni natte pandamna karamna chumna khangadage haiba asi tamgadabani masinani Bible na Ishwargi wahaida dhyan tawgadabani hariba asi Ishwargi wahaida dhyan taw Christian khara amadi wahaidaki maramdi dharmagi oiba aranba wakhal aduda satkibana maram oiduna haujikti Christian singna dhyan tawba nang khangdro Ishwarna Joshua da haiki ayuk nungtil Ishwargi wahaida dhyan tawba haibasi karino masina haibadi madu hanjin nangi wakhalda adum khanduna leiba aduga madu murum sonduna leiba haibani nangna Hebrew-da yenglabadi masigi artha asi masimakni nangi wakhalda madu hanjin chathanba ayukta mafam amada phamthare hairaga natraga aina madu nangna selingaidasu adum tawba yagani karamba kanda tawgadabano haibadu warunu tararak tawge khallagana adum solu aibu panganbiba Kristagi mapana aina pumnamak tawba ngamgani Ishwarna aigidamakta leppa matamda aina tawba ngamdaba karisu leiroi ai maithiroi ai tokthokpa leiroi aina tawpham thokpasing adu ai loina tawgani aina punsigidamakta akiba leiroi aingonda karigumba amattagi akiba leiroi aina mayoknagani Ishwar nangna tawhanningba khudingmak aina tawba ngamgani ai sida leire aibu sizinabiyu aina tokthokpa tawroi aina thadokpa tawroi aigi punsida lakpa khudingmak aina tawba ngamgani madu nangna nungtigi asum tawgadabani anamba matamda aina numit 8 ni taw haina hai hapta amatang ngairingaidagi nangna madugi khetnaba adu nangna phanglakani mi singna pot kayada akiba phawi kiba phawbasi akibaga machin manawni ai madu tawba kida ada tawba kida grocery store da chatpaki ai gari thawbaki nakhoi kharadi masigi
ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯤꯈ꯭ꯔꯕ ꯄꯨꯟꯁꯤ ꯍꯣꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯌꯦꯡꯖꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯆꯠꯄꯁꯨ ꯀꯤꯒꯅꯤ꯫ ꯑꯩ ꯌꯨꯝꯗ ꯆꯠꯀꯗꯕ ꯇꯜꯂꯦꯗ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯩ ꯌꯨꯝꯗ ꯌꯧꯕꯒ ꯁꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯌꯦꯡꯉꯨ, ꯅꯪꯅ ꯇꯧꯕꯗꯣ ꯅꯪꯅ ꯎꯗ꯭ꯔꯥ? ꯅꯪ ꯅꯁꯥ ꯅꯊꯟꯇ ꯌꯨꯝꯗ ꯍꯜꯂꯒ ꯃꯤꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯕꯗꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯑꯁꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯅꯁꯥꯗꯅꯤ꯫ ꯑꯩ ꯃꯁꯤ ꯍꯩꯅꯗꯦ꯫ ꯑꯩ ꯃꯗꯨ ꯍꯩꯅꯗꯦ꯫ ꯑꯩꯗꯤ ꯄꯣꯠꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯤꯍꯟꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯀꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩ ꯃꯁꯤ ꯇꯧꯕ ꯀꯤ꯫ ꯑꯩ ꯃꯗꯨ ꯇꯧꯕ ꯀꯤ꯫ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯣꯀ꯭ꯂꯦꯠ ꯆꯥꯗꯕ ꯌꯥꯗꯦ꯫ ꯅꯪ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯆꯣꯀ꯭ꯂꯦꯠ ꯐꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯕꯗꯤ ꯅꯪ ꯀꯝꯗꯧꯕ? ꯅꯪ ꯁꯣꯏꯗꯅ ꯑꯗꯨꯗꯁꯨ ꯍꯤꯡꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯊꯝꯃꯨ꯫ ꯇꯣꯛꯊꯣꯛꯄ ꯍꯥꯏꯕ ꯑꯗꯣ ꯇꯧꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ꯫ ꯅꯪꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯅꯪꯉꯣꯟꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯕꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯗꯕ ꯑꯁꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯤꯄꯥꯏꯕ ꯂꯩꯔꯣꯏ꯫ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯃꯤꯄꯥꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯃꯤꯄꯥꯏꯗꯕ ꯈꯛꯇ ꯅꯠꯇꯅ ꯃꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯅ ꯍꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯅ ꯀꯣꯟꯁꯤꯡ ꯐꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯅ ꯌꯨꯝ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯑꯩꯒꯤ ꯍꯛꯅꯤ꯫ ꯐꯔꯦ, ꯌꯦꯡꯕꯤꯌꯨ, ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯇꯪꯗ ꯈꯪꯉꯤ꯫ ꯃꯁꯤ ꯋꯦꯜ ꯖꯣꯏꯁ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯐꯥꯎꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯥꯏꯒꯦ꯫ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯗꯦ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ꯫ ꯅꯪꯅ ꯑꯋꯥꯕ, ꯁꯥꯎꯅꯤꯡꯕ ꯋꯥꯈꯜ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯐꯥꯎꯒꯅꯤ ꯈꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯆꯨꯝꯊꯣꯛꯂꯕꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯏꯁꯥꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯆꯨꯝꯊꯣꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯌꯥꯎꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯗ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯅ ꯈꯟꯕ ꯑꯗꯨꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯔꯥꯟꯕ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯥ? ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ꯭ꯔꯥ? ꯃꯗꯨꯗ ꯀꯔꯤ ꯂꯥꯟꯕꯒꯦ? ꯋꯥꯈꯜ ꯁꯦꯟꯅꯕ ꯈꯛꯇꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ, ꯃꯔꯝꯗꯤ ꯇꯥꯡꯀꯛ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯈꯪꯕ ꯅꯪ ꯃꯗꯨ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨ ꯁꯣꯏꯗꯅ ꯁꯦꯟꯅꯒꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩ ꯉꯝꯒꯅꯤ, ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯒꯗꯕꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯊꯥꯎ ꯅꯣꯏꯕꯤꯔꯦ, ꯑꯩ ꯀꯟꯕꯤꯔꯦ꯫ ꯑꯩ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ꯫ ꯊꯥꯖꯕꯤꯌꯨ, ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯅ
ꯊꯤꯕ ꯉꯝꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯣꯀꯦ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅꯁꯨ ꯇꯥꯈ꯭ꯔꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛꯀ ꯇꯥꯅꯤꯡꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯄꯨꯡ ꯐꯥꯕ ꯈꯔ ꯑꯃꯨꯛ ꯍꯦꯜꯂꯦ ꯑꯩꯅ ꯑꯃꯨꯛ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯇꯣꯛꯊꯣꯛꯀꯦ ꯑꯃꯗꯤ ꯇꯧꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯑꯐꯕ ꯕꯨꯙꯤ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯄꯣꯠ ꯑꯃ ꯑꯅꯤꯗꯒꯤ ꯑꯩ ꯇꯧꯕ ꯉꯝꯃꯤ 9 ꯅꯠꯇꯦ ꯑꯌꯨꯛ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯝꯃꯤ ꯐꯣꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯣꯏꯔꯝꯗꯦ ꯑꯩꯁꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯊꯦꯡꯂꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗꯨ ꯕꯥꯊꯔꯨꯝꯗ ꯊꯅꯝꯕ ꯑꯁꯤꯅꯤ ꯃꯍꯥꯛꯇꯣ ꯃꯗꯨꯗ ꯑꯗꯨꯝ ꯑꯃꯨꯛ ꯄꯨꯁꯤꯟꯕ ꯑꯆꯥꯄꯣꯠ ꯑꯃ ꯄꯤꯖꯔꯒ ꯍꯨꯏ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯑꯗꯣ ꯄꯤꯖꯒꯦ ꯇꯧꯔꯝꯕ ꯃꯉꯣꯟꯗ ꯄꯤꯖꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯆꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯅꯧꯕ ꯐꯥꯒꯤ ꯑꯁꯤ ꯃꯣꯝ ꯆꯦꯛꯁꯤꯜꯂꯨ ꯅꯪ ꯍꯨꯏꯒꯤ ꯆꯥꯛ ꯆꯥꯗꯧꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯐꯤ ꯍꯣꯡꯂꯝꯃꯤ ꯑꯩꯒꯤ ꯐꯤꯗꯣ ꯑꯃꯣꯠꯄ ꯊꯝꯐꯝ ꯑꯗꯨꯗ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯊꯣꯛꯐꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ ꯑꯁ ꯃꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜ ꯂꯩ ꯃꯔꯝꯗꯤ ꯃꯗꯨ ꯍꯥꯏꯅ ꯅꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯀꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯑꯦꯜꯖꯤꯃꯔ ꯅꯥꯔꯝꯂꯣꯏ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ ꯑꯩ ꯄꯣꯠꯁꯤꯡ ꯅꯤꯡꯁꯤꯡꯕ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯗꯨ ꯇꯧꯔꯣꯏ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯏꯁ꯭ꯋꯔꯅ ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯔ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯇꯪꯗ ꯇꯧꯕ ꯑꯗꯣ ꯄꯥꯝꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯁꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯇꯞꯊꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯞꯂꯛꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯐꯔꯦ ꯋꯥꯌꯦꯟꯕꯒꯤ 6ꯇ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯑꯗꯨ ꯌꯦꯡꯁꯤ ꯋꯥꯌꯦꯜ 6ꯇ ꯄꯗ 12ꯗꯒꯤ ꯍꯧꯔꯒ ꯃꯁꯤꯗ ꯄꯣꯏꯟꯠ 12 ꯂꯩ ꯑꯩꯒꯤ ꯇꯤꯝꯅ ꯃꯁꯤꯒꯤ ꯄꯣꯏꯟꯠ ꯃꯌꯥꯝ ꯑꯁꯤ ꯍꯟꯗꯛꯀꯤ ꯋꯤꯛꯑꯦꯟ ꯑꯁꯤꯗ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯅꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯗꯨ ꯑꯩ ꯇꯁꯦꯡꯅ ꯑꯐꯕ ꯑꯣꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯋꯥꯌꯦꯜ 6ꯀꯤ ꯄꯗ 12ꯗꯒꯤ ꯍꯧꯔꯒ ꯃꯁꯤꯗ ꯖꯤꯗꯤꯌꯣꯟ ꯀꯧꯕ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯑꯃꯁꯨ ꯖꯤꯗꯤꯌꯣꯟꯒꯨꯝꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯑꯗꯣ ꯅꯪꯅ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯗꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯊꯥꯖꯗꯦ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯊꯥꯖꯗꯨꯅ ꯅꯪꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯥꯖꯒꯗꯕꯅꯤ ꯃꯤꯔꯦꯀꯜ ꯑꯁꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯣ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯒꯤ ꯗꯨꯠꯅ ꯃꯉꯣꯟꯗ ꯂꯥꯛꯂꯝꯃꯤ ꯁ꯭ꯋꯔꯒꯗ ꯗꯨꯠ ꯑꯃꯅ ꯃꯉꯣꯟꯗ ꯂꯥꯛꯂꯝꯃꯤ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯜꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯕꯨ ꯈꯪꯍꯟꯕ ꯉꯝꯂꯣꯏ ꯖꯦꯍꯣꯚꯥꯒꯤ ꯗꯨꯠ ꯑꯗꯨꯅ ꯖꯤꯗꯤꯌꯣꯟꯗ ꯎꯅꯍꯟꯗꯨꯅ ꯍꯥꯏꯈꯤ ꯍꯦ ꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯎꯔꯤꯕ ꯑꯗꯣ ꯃꯗꯨꯃꯛꯅꯤ ꯄꯥꯡꯒꯜꯕ ꯊꯧꯅꯥ ꯂꯩꯕ ꯖꯤꯗꯤꯌꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯍꯦ ꯏꯕꯨꯡꯉꯣ ꯖꯦꯍꯣꯚꯥꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯝꯂꯝꯕ ꯏꯁ꯭ꯋꯔꯒꯤ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯖꯦꯍꯣꯚꯥꯅ ꯑꯩꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ
ꯖꯥꯇꯤ ꯖꯦꯍꯣꯕꯥꯅ ꯑꯩꯈꯣꯏꯕꯨ ꯂꯪꯊꯣꯛꯄꯤꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯃꯤꯗꯤꯌꯥꯟꯗ ꯂꯩꯕꯁꯤꯡꯒꯤ ꯈꯨꯠꯇ ꯄꯤꯊꯣꯛꯂꯦ꯫ ꯁ꯭ꯋꯔꯒꯗꯨꯠꯅ ꯃꯉꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤꯅꯣ? ꯑꯣ, ꯍꯦ ꯄꯥꯡꯒꯜ ꯅꯊꯧꯅꯥ ꯐꯕ, ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯕ ꯅꯤꯄꯥ, ꯑꯣ ꯍꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣ, ꯁꯤꯗ ꯑꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯍꯦ ꯏꯕꯨꯡꯉꯣ, ꯏꯁ꯭ꯋꯔꯅ ꯑꯩꯒ ꯂꯣꯏꯅꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁ꯭ꯋꯔ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯐꯔꯦ, ꯃꯊꯪꯒꯤ ꯄꯗꯗ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯁꯤꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯤꯗꯤꯌꯥꯟꯗ ꯂꯩꯕꯁꯤꯡꯒꯤ ꯈꯨꯠꯇꯒꯤ ꯏꯖꯔꯥꯌꯦꯜꯕꯨ ꯀꯟꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯇꯁꯦꯡꯅꯃꯛ ꯃꯅꯥꯁꯦꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯥꯒꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯤ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄꯅꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯂꯥꯜꯂꯦ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯊꯟꯇ ꯌꯦꯡꯖꯩ꯫ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯅꯪꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯊꯥꯖꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯁꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯛꯀꯅꯤ, ꯑꯩ ꯃꯁꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦꯗ, ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯣꯏ, ꯃꯁꯤ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯁ꯭ꯋꯔ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯔꯤꯕ꯭ꯔꯥ? ꯑꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯊꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯃꯌꯥꯝ ꯑꯃ ꯇꯣꯛꯊꯣꯛꯈꯤꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯃꯗꯨꯗ ꯏꯁ꯭ꯋꯔ ꯌꯥꯎꯗꯦ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩ ꯇꯣꯛꯑꯦ, ꯉꯝꯗ꯭ꯔꯦ, ꯑꯩ ꯇꯣꯛꯑꯦ꯫ ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯅꯪ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯣꯅꯦ꯫ ꯏꯁ꯭ꯋꯔꯒ ꯌꯥꯟꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯖꯦꯗꯤꯑꯣꯟꯅ ꯏꯁ꯭ꯋꯔꯒ ꯌꯥꯟꯅꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯕꯨ ꯆꯥꯡꯌꯦꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯈꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯑꯗꯣ ꯄꯥꯝꯂꯤ꯫ ꯃꯁꯤꯡ ꯊꯤꯕ 19:15ꯗ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯎ, ꯃꯁꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯎ, ꯃꯁꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯎ꯫ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ, ꯌꯨꯝ ꯁꯦꯡꯂꯤꯉꯩꯗ, ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯡꯊꯣꯛꯎ, ꯏꯁ꯭ꯋꯔ, ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯗꯕ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯃꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯑꯩꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯊꯦꯡꯅꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩ꯫ ꯅꯨꯃꯤꯠ ꯑꯃ ꯀꯔꯤ ꯑꯃꯠꯇ ꯁꯣꯏꯗ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯍꯔꯥꯎꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯃꯤꯠ 40ꯅꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯂꯨꯕꯗꯒꯤ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯔꯥꯟꯒꯤ ꯂꯝꯍꯥꯡꯗ ꯂꯩꯕ ꯀꯥꯗꯦꯁꯇ ꯃꯣꯖꯦꯁ, ꯑꯥꯔꯣꯟ ꯑꯃꯁꯨꯡ ꯏꯖꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎꯍꯩ ꯎꯍꯟꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯈꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ, ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯈꯣꯏꯍꯤ ꯆꯦꯜꯂꯤ, ꯑꯃꯁꯨꯡ ꯃꯁꯤ ꯃꯗꯨꯒꯤ ꯎꯍꯩꯅꯤ꯫ ꯃꯈꯣꯏꯁꯤ ꯋꯥꯁꯛꯄꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯔꯛꯂꯤꯕ ꯋꯥꯁꯛꯄꯤꯕ ꯂꯝ, ꯂꯝꯍꯥꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤ ꯂꯣꯠꯅ ꯊꯥꯗꯨꯅ ꯂꯝꯗꯨ ꯌꯦꯡꯕ ꯌꯥꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯃ ꯄꯣꯔꯛꯂꯝꯃꯤ, ꯃꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯃꯟꯈꯤꯕꯅ ꯃꯤ ꯑꯅꯤꯅ ꯃꯔꯦꯡꯕꯥꯟꯗ ꯆꯩ ꯑꯃꯅ ꯂꯦꯡꯗꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ
uheising adu asumna yantharaga poraklami. Uheido aduki matik chaurami. Makhoina haiki, okay, masini uheido chaudra pada kunipan. Adubu yengu masidani makhoina soiriba asi. Adubu makhoising adu hingsabagi dharani. Madugi matungda mamingsing hairami Hittites, Jebusites, Parasites, its. Mising adu mapangal kali, saharsing adu sekpan na koisili amasung yamna chawi. Pada kunmapan maduda Amalek lay, Hittites, Jebusites, Amorites, makhoi loina lay. Adubu Caleb Fazakraba Caleb mahakna chahi marfu mangada sing ama pinabiyo hairami. Marfu manga mahakna haiki Ishwar aingonda sing ama pinabiyo maramde ai haujiksu sonthadri aige mit ningthina uri sahi marfu manga surabasu ai kalli aingonda ching ama piyu. Bible na hai Caleb amasung Joshua atopa singda leitaba thawai ama lei hairami. Nangidi karamba makhalgi thawai leibage. Adubu ngamloi. Madugumba sing adudagi thorakadabani. Oh, Ishwar asi phai haibasi ai khangi adubu Ishwargi wahaina mingondagi tonsinganu hai adubu aingonda sendol yamna lei. Aidi adubu Bible na aikhoi isa khudum chanba ngamgani hai. Adubu Ishwar na haibagumna mahaido sida leire. Achumbani adubu pada kuntrada Calebna mising adu Moses-ki mamangda tuminna lehanduna haiki. Aikhoina khudakta chattuna. Phazadra khudakta chatpasi maru oiriba karigino. Mahakti khajikta phawba madu siba phawba adum khanduna leiba adu mahakna pamde. Bible na hai David na Goliath thengnaramdaida lanfam aduda yang na sensinki. Mahakna Goliath ado kaya chawba, kari oiba. Mahakna kaya pikpa. Haibado mahakna khankide. Lanmi singi Ishwargi mingda aina nafamda lakli. Ngasi aina nangi nangakakani mahaki tungdo haidokladuna. Nakhoi khara amadi Ishwarna nakhoigidamakta thambiriba adu siba phawba adum khanduna lei. Maduda leiramba punsi adu loina chingthoktriba phawba adum khanduna lei. Maduna nangbu sathina akiba pokhandriba phawba nasado niktriba phawba adum khanduna nang Kristada kanano haibasi kauthoki. Karigumba matamda aina tawriba asi kari haiba ai khangde. Here I am. Adubu aina madu adum tawi aina adum devta hai aikhoina haurakhibaduga aikhoina haujik leiriba asida karamna oiraklibano khangde. Adubu oiriba asi Ishwar yaudana aingonda oithoklaroi. Ishwar natrabadi masi asumna oiroi. Adu oigera sukoi oiroi. Adubu angakpa kaya thokli. Amen. Ai Ishwarga yanabatai nangna ngamgani haibadi ngamgani. Aduga wakhal khandaba mi singdagi nakhoi lapna leigadabani. Aikhoi loinamak isana isada wari sajai adubu karamba mawongda sajagadage haibasini yamna maru oiriba asi. Aikhoina isada isagi haukraba amadi lakadaba adugi maramda karamna wari sajabage haibasini maru oiriba asi. Aikhoina isada wari sajaba matamda Ishwarna aikhoida wari sabibagum sagadabani. Madu
ईश्वरगी वाहै तमलबा कांदा खंगलकनी अखोइना इसाना इसाबु मतम पुंबदा लोइनबना इसादा चुमना वारी साजबा असि यामना मरु ओइ मयामदा ngasi एक्शन प्लान हाइबा अमा ऑफर तौजरी अखोइगी प्रोग्राम असि येंगबिबगिदमक यामना थागचरी अदुबु मसी थबक्ता ओंथोकपिनबा हाइजरी ngasi DVD ani ईश्वरना बोर पिबिबा ओइसनु Joyce Meyer Ministry haibasi mahakpu ekhoi mimyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakachri mahakna ekhoi ngonda tawbiriba thakachri ngai haifam leite